901701ꯗ ꯃꯤꯁ ꯀꯣꯜ ꯄꯤꯕꯤꯌꯨ꯫ 이비마, 가슴 쫑. 그럼 당시에 봐. 아야니 까리. 스쿨 시기 오자 오이비려보라. 마네. 프린시펄 기 밍데 CM 각락바. 암다 비비우바. 야니 앵어다 좀 비비려면 좀. 호이. 아무 독세로 키기고. CAD 좀 나이 오자디 암다 락디. 오자한테 정절할게. 정비로 오자. CM 라이. 그이나 또 있으나. 스쿨지 그람 리타 브라이바. 에이 오자. 싫어. 그리 해비게 봐. 에이 오자 지 자고 엄래. 앙앙 진금도 부적입다 오자. 이야나. 안강지 우리 클래스 로레가 오늘 부비로. 아이스 야로이. 그도 늙어자. 오장한 부기 하리. 마마이, 그리 레이야. 그노네자. 에이 지망아니 작자 음사겠다 오자. 아이기사 홈도 부적이기는 락셔네. 잉우 마마이. 클래스 로이르가네. 탑나부. 아이스 클래스 로이르가네. 마루 야로이다. 오자 오이 스쿨 지부 그냥 직신 배 스쿨 오자. 파레주 베트레주 오자 오이 스쿨 지다. 아이기사 홈 내담을. 호이네. 강이네. 이자 홈도 톡톡 토할래디. 오자 오이 스쿨 지사 달래기드로. 오장 에이기가 그만 좀 사이노. 오자. 샬라. 꼭토. 마마이. 수마이는 또 보세. 또 아이스 나와로. 장치 오자. CD 야라로이다 암다. 장치 오자. ꯀꯔꯤꯅꯣꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯦꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯦꯅꯔ ꯍꯥꯞꯄꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦ ꯁꯤꯗꯅꯤ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯄ ꯇꯜꯂꯤꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯁꯥꯇ꯭ꯔꯗꯒꯤ ꯍꯧꯔꯒ ꯄꯦꯔꯦꯟꯁ ꯐꯥꯎ ꯌꯥꯎꯅ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ 야래 오자싱 tumin leinaris oza tharo na class 8 ki social science ki se ngasi ki philip ki ta tobiu ꯑꯁ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯉꯟꯇꯥ ꯂꯥꯛꯏꯁꯤꯕꯨ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯖꯥ ꯋꯥꯠꯄ ꯐꯤꯜ ꯑꯞ ꯇꯧꯅꯕꯔꯣ ꯂꯇꯥ ꯅꯪ ꯈꯔ ꯆꯪꯉꯨꯆꯣ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯒꯤ ꯌꯥꯝ ꯋꯥꯏ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯑꯣꯖꯥ ꯌꯥꯔꯦ ꯑꯣꯖꯥ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯦꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯕꯗꯨꯅꯤ ngasi ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯣꯖꯥ ꯑꯃ ꯁꯣꯏꯗꯅ ꯖꯣꯏꯟ ꯇꯧꯔꯔꯅꯤ ngasiꯒꯤꯗꯤ ꯑꯣꯖꯥꯁꯤꯡꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯆꯦꯅꯅꯦ ꯄꯨꯡꯂꯥꯛꯇ ꯂꯥꯛꯏ ꯌꯦꯡꯉꯣ ꯑꯣꯖꯥ ꯊꯥꯔꯛꯀꯅꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯊꯥꯔꯛꯇꯦ ꯆꯨꯝꯗ꯭ꯔꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯁꯦ ꯉꯥꯏꯈꯣꯅꯦ
이자 토이비 라라라라라 자세 레이코디 로로 ngasi nga thong va cha do le ro solo nga thong bam lom da 이붕어 나만부디 낭시 खरे हेन फबा सिविल सर्विस कुंबदा नंगसी कन्न होनानिंगबनी अदुबु नंगना ओजागी सिनफमसी यामना पामी हाइरबनीना अदुसु कशु थुदोकपा काइबबुदी लेति अदुबु करिगिनो नंगना अखोई स्वाइ सिदैदा अदुम मोइबसु याबनी पोस्टिंग अदु लापना नंगना खलुइदु करिगिनो हा पावो नसादी तुंगदा हरकदबा महिरोसिंगा लोइनरगा लेबा पाम हैबसे पाबुंगसु खंबिरिदुनी ममानबुदी लामना चलनिंदे अदुबु तुंगी जेनेरेशन सिगी खलगा नसागी साइडगी कंट्रीब्यूशन खितंग तौनिंगे पाबु ओके वेरी गुड ईशान खली वखल दुदा इपा याई कशु काइदे अदुबु नंगमु कदाइदा कनागिदा लेगी दोरिगेबा पाबो मतम खरदी युमदगी चतोक चसिन तौरोगे न खले अदुबु खुदोंग चागदब मफम मी यंगा पाबो आई लेनबा तौरोगे ओके 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 फरे 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 ब्रेकफास्ट से थेंगनी लाकपिरो सोमदा यारे यारे लागे लाओ 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 होय बाबू इसाना चतुइदो लापेबा मफमदो यम लाखरजानी साइडिंग आंगमिसे इमादीने सिविल सर्विस की एग्जाम दो थादोपनी पामिसे अदुबु इसाना ओजा ओइबा पामी हाइबनिनाने कैसु काइदे इमासु दुम यारे सिविल सर्विस की एग्जाम गदो थादोगा इमौ मसक मतौ फजाबमा युमदु पुसलकपने पामिसे खंगब्रो खोइ मासिदिबा यारेबा खोइ माइ हौना बिजें हौरानिबा ब्रेकफास्ट तौरमदाइसिदा दादासु चत्पा थेंगनी चुमी 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 इसा तो बिना हाइबा लोइना चुमी नोइना मासिदिने थबक पुचिंखलाबा वाफै मा तो ngangadौ कैनु मोइ पाबुं हाइदुबो कैनु नि नोइनि कई खनाइनो खनानो कई खनाइनो नोइनि दे माना आइंगोंदा फुदोइ ताना आइंगोंदा फुरा चेन गइने हे हेंगैदिना स्कूल द खनाबा यादेको नोइनि दि कई मिंग कौबा आई मिंग लाइसिले मि कौवे नंगिदि रतिना नोइगिने हेडमास्टर की रूम से गदोम बले हेंगैने मी खनाबा यादेको चलो कनोम तंगजेगेबा ओजा हेडमास्टर की रूम सिबो सोम चंगबियो यानी थैंक यू ओजा अमता चंगजरकेबा लेंसिनबिरो फंबियो करी तानसे हाइबा ओजा आइसे ngasi join to black 7 सिदी ओजा ngambani ne mani oza ओजा अदुदि खुदुक्ता सोक्सेगे होजा अस ओजा लेंबिरक पयाम फरे अदुदि ओजा आई सात्रसिंग ओजा सिंगदसु ओजाबु साउंतंग ताकचनि फनी ओजा हाइरिंगेदे असेंबली बेल बुतारे लेंथोक्सि ओजा होजा 레포시다. 저편 레포고 저는 벌써 저로. 저편 레포. 그런 도노. Good morning. ngasi si ekoi school gi yam nungai bin miniko.
ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯋꯥꯠꯄꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯖꯣꯏꯟ ꯇꯧꯕꯤꯔꯔꯦ ꯑꯩꯒꯤ ꯌꯦꯠꯇ ꯂꯦꯞꯄꯤꯕ ꯑꯣꯖꯥꯁꯦ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯇꯥꯛꯄꯤꯒꯗꯕ ꯑꯣꯖꯥꯅꯤ ꯀꯣ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯎꯔꯦꯝ ꯉꯝꯕ ꯀꯧꯏꯀꯣ ꯑꯣꯖꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇꯣ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯖꯥꯗꯒꯤ ꯋꯥꯍꯩ ꯑꯃꯅꯤ ꯇꯥꯁꯤꯀꯣ ꯑꯣꯖꯥ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯒꯨꯗ ꯊꯝꯕꯤꯌꯨ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯗ ꯃꯥꯁꯇꯔꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯤ ꯑꯩꯍꯥꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯩꯖꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯗ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯒꯅꯤ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯕꯤꯔꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯑꯣꯄꯔꯦꯁꯟ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯌꯣꯛꯄ ꯑꯣꯏꯅ ꯈꯨꯕꯥꯛ ꯈꯨꯠꯁꯤꯀꯣ ꯑꯩ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯂꯧꯔꯣꯅ ꯊꯝꯃꯝꯃꯤꯁꯤꯕꯨ ꯁ꯭ꯀꯨꯜꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯑꯣꯖꯥ ꯃꯈꯩꯅꯦꯅ ꯃꯁꯛꯅꯦꯅ ꯀꯩꯖꯦꯡꯂꯥꯡ ꯃꯥꯟꯕ ꯉꯥꯛꯇ ꯇꯥꯔꯦꯅꯦ ꯅꯤꯁꯥꯒ ꯍꯜꯂꯤꯁꯤꯗꯤ ꯌꯥꯏꯌꯦ ꯁꯤꯗꯤ ꯌꯥꯏꯌꯦ ꯀꯅꯥꯝꯇ ꯆꯤꯡꯈꯠꯂꯗꯤ ꯍꯤꯞꯄꯅꯕꯨ ꯐꯔꯦꯅꯦ ꯁꯤꯗꯤ ꯀꯅꯥ ꯃꯆꯥꯔꯣ ꯅꯪ ꯑꯗꯨ ꯂꯩꯊꯠꯂꯨꯔꯣ ꯅꯪ ꯀꯩ ꯃꯆꯣꯡ ꯄꯥꯡ ꯂꯥꯏꯔꯕ ꯀꯥꯏ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅꯤꯅꯦ ꯄꯥꯕꯅ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯇꯅ ꯅꯪ ꯑꯗꯨꯗ ꯌꯨꯡꯉꯥ ꯂꯩꯕ ꯃꯃꯥ ꯇꯥꯛꯊꯣꯛꯀꯦ ꯂꯥꯎ ꯇꯥꯛꯊꯣꯛꯁꯤ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏ ꯉꯥꯏꯔꯝꯃꯤꯅꯤꯅꯦ ꯄꯥꯕꯅ ꯏꯃꯥꯗ ꯇꯥꯛꯊꯣꯛꯀꯦ ꯅꯪ ꯑꯗꯨ ꯂꯩꯊꯛꯀꯅꯤꯀꯣ ꯅꯃꯤꯠꯁꯤꯡꯗꯨ ꯀꯣꯠꯊꯣꯛꯑꯒ ꯂꯤꯟꯅ ꯄꯤꯖꯊꯣꯛꯇꯅꯅꯦ ꯀꯔꯤꯅꯣ ꯏꯆꯥ ꯅꯨꯄꯤ 3 ꯄꯣꯛꯄꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦ ꯅꯨꯄꯥ ꯑꯝꯇꯁꯨ ꯌꯥꯎꯔꯣ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛꯇ ꯇꯣꯜꯂꯒ ꯈꯨꯗꯦꯡ ꯑꯝꯗ ꯍꯥꯞꯄ ꯄꯤꯖꯊꯣꯛꯑꯝꯗꯧ ꯐꯔꯦꯗ ꯑꯗꯨꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯉꯝꯗꯦꯗꯣ ꯃꯊꯪ ꯄꯣꯔꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯁꯨ ꯍꯦꯛ ꯅꯨꯄꯤ ꯑꯣꯏꯔꯕ ꯑꯩ ꯂꯨ ꯀꯣꯛꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯉꯥꯎꯔꯦꯅꯦ ꯀꯅꯥ ꯂꯩꯔꯣ ꯀꯔꯤꯅꯣ ꯉꯥꯎꯔꯦꯅꯦ ꯍꯜꯂꯣ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯀ꯭ꯂꯤꯅꯤꯛꯇ ꯂꯩꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯁꯦ ꯌꯥꯝ ꯎꯅꯅꯤꯡꯕꯅꯦ ꯁ꯭ꯀꯨꯜꯒꯤ ꯊꯕꯛ ꯆꯤꯟꯃꯟꯕꯁꯤꯗꯅꯦ ꯌꯥꯗ꯭ꯔꯕ ꯍꯌꯦꯡꯗꯣ ꯑꯝꯇ ꯊꯦꯡꯅꯁꯦ ꯗꯗꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯊꯝꯃꯒꯦꯀꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡꯅ ꯃꯈꯥꯗ ꯀꯧꯋꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨ ꯍꯥꯏꯕ ꯂꯥꯛꯄꯅꯦ ꯀꯔꯤꯒꯤꯅꯣ ꯗꯗꯥ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯔꯣ ꯉꯔꯥꯡ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯗꯗꯥꯒ ꯆꯦ ꯆꯤꯡꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯦ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯀꯅꯥꯒꯅꯣꯕ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯒꯅꯣꯕ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯆꯦ ꯆꯤꯡꯂꯦꯝꯕꯤꯒ ꯃꯥꯜꯂꯤꯗ ꯍꯣ ꯅꯣꯏ ꯅꯅꯝꯃꯅꯦ ꯅꯅꯝꯃ ꯄꯥꯕꯨꯡ ꯑꯩ ꯀꯧꯋꯦꯕꯨ ꯐꯝ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯪꯅ ꯂꯥꯛꯏꯁꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯇꯤ ꯂꯩꯕ ꯄꯥꯕꯨꯡ ꯍꯌꯦꯡꯕꯨꯛꯇꯤ ꯁꯨꯇꯤ ꯂꯩ ꯍꯪꯆꯤꯠ ꯆꯠꯄ ꯇꯥꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯁ꯭ꯀꯨꯜꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯝ ꯆꯠꯊꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯈꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯦꯅ ꯀꯟꯅ ꯍꯥꯏꯅꯔꯤꯁꯦ ꯄꯥꯕꯨꯡ ꯁꯤꯒ ꯌꯦꯡꯅꯔꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯄꯥꯕꯨꯡ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗꯤ ꯑꯁ ꯌꯥꯝꯅ
ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯖꯥꯠꯅꯤꯗ ꯄꯥꯕꯨꯡ ꯁ꯭ꯀꯨꯜꯗꯨꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯅꯦ ꯂꯩꯗꯨꯁꯨ ꯄꯨꯔꯥ ꯁꯤꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯒꯤ ꯁ꯭ꯇꯨꯗꯦꯟꯅ ꯂꯩꯗꯨꯁꯨ ꯄꯥꯕꯨꯡ ꯃꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯨꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯔꯤꯝꯇ ꯈꯪꯗꯕꯩ ꯃꯑꯣꯡꯗ ꯇꯧꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯤꯇꯤꯡ ꯀꯟꯅ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯔꯤ ꯐꯩ 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 ꯁ꯭ꯀꯨꯜ ꯑꯃ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯒꯤ ꯊꯧꯗꯥꯡ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯁꯄꯣꯔꯠ ꯑꯃ ꯆꯪꯏ ꯃꯔꯨ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯗꯦꯗꯤꯀꯦꯁꯟ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯈꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯊꯧ ꯇꯥꯏ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯁꯦꯛꯇꯔ ꯑꯁꯦ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯛꯇꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯑꯍꯣ ꯑꯔꯥꯛ ꯃꯌꯥꯝ ꯅꯪꯅ ꯐꯤꯜ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯀꯥꯔꯛꯇꯦꯕꯨ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯃꯇꯣꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯅꯗꯦ ꯅꯪꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯍꯦꯗꯃꯥꯁꯇꯔ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯅꯪ ꯁꯖꯦꯁꯟ ꯄꯤꯕꯗꯤ ꯌꯥꯏ ꯁꯖꯦꯁꯟꯗꯨ ꯄꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯅꯒꯗꯕꯅꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯂꯩꯔꯣꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯂꯩꯔꯣꯏ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯀꯨꯜꯅꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯐꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯍꯥꯏꯌꯨ ꯀꯃꯤꯇꯤꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯍꯦꯗꯃꯥꯁꯇꯔꯗ ꯍꯥꯏꯌꯨ ꯇꯥꯟꯅꯒꯗꯕꯅꯤ ꯈꯟꯅꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯀꯣ ꯅꯪꯅ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯂꯧꯈꯤꯗꯣꯔꯤꯕꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯣꯏꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯄꯥꯕꯨꯡ ꯃꯣꯏ ꯀꯃꯤꯇꯤꯒ ꯄꯥꯕꯨꯡꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯎꯅꯒꯦꯅ ꯈꯜꯂꯤꯕ ꯔꯥꯏꯠ ꯄꯥꯕꯨꯡ ꯑꯩꯅ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯉꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯈꯜꯂꯤ ꯄꯥꯕꯨꯡ ꯃꯗꯨꯅꯤ ꯗꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯀꯨꯏꯔꯦ ꯑꯗꯣ ꯑꯥꯗ ꯆꯠꯀꯅꯤꯗꯣ ꯀꯟꯐꯥꯔꯝ ꯇꯥꯔꯕ ꯑꯩ ꯍꯌꯦꯡ ꯆꯠꯄꯗꯩꯅꯦ ꯑꯗꯨꯝ ꯂꯩꯔꯗꯝꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯩ ꯈꯔ ꯌꯦꯡꯁꯤꯟꯒꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯕꯨꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯗ ꯑꯗꯨꯒꯤ ꯋꯥꯇꯁꯨ ꯅꯠꯇꯦꯗ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯁ ꯃꯣꯏ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩꯗꯗꯤ ꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯦꯅ ꯈꯜꯂꯤ ꯑꯁ ꯉꯁꯤ ꯈꯛꯇꯪ ꯎꯅꯕꯁꯤꯗ ꯑꯗꯨ ꯋꯥꯗꯣ ꯇꯣꯛꯑꯣꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯁꯦꯕ ꯊꯦꯡꯛ ꯌꯨ ꯊꯛꯁꯦ ꯑꯗꯨꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯩꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯅꯔꯕꯅꯦ ꯃꯇꯝꯗꯣ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯃꯇꯝꯕꯨ ꯀꯩꯅꯣ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯗꯧ ꯂꯩꯔꯁꯤꯗꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯀ꯭ꯂꯤꯅꯤꯛꯇꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯣ ꯑꯗꯨꯝ ꯐꯔꯤꯌꯦ ꯑꯗꯣ ꯅꯪ ꯑꯥꯗ ꯂꯩꯕꯗꯣ ꯅꯊꯟꯇ ꯂꯩꯗꯣꯏꯅꯤꯅ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯆꯦꯛꯁꯜꯂꯨꯀꯣ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏꯅꯦꯅ ꯊꯦꯡ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯍꯣꯏ ꯈꯪꯉꯦ
ꯄꯣꯠꯇꯤ ꯂꯣꯏ ꯄꯣꯔꯛꯑꯦꯅꯦ ꯄꯣꯠꯀꯤꯗꯤ ꯀꯩꯁꯨ ꯈꯟꯅꯨꯅꯦ ꯁꯤꯗ ꯆꯠꯂꯣ ꯁꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯦ ꯏꯕꯨꯡꯉꯣ ꯑꯁ ꯊꯣꯏ ꯆꯠꯁꯤꯂꯣ ꯂꯥꯛꯑꯣ ꯆꯠꯁꯦ ꯒꯥꯔꯤ ꯊꯝꯃ ꯈꯣꯡ ꯆꯠꯁꯤꯅꯦ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯂꯁꯤꯅꯦ ꯀꯩꯅꯣ ꯐꯖꯅ ꯊꯧ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯪ ꯏꯝꯐꯥꯜꯗꯩꯔꯅ ꯍꯥ ꯃꯥꯅꯦ ꯍꯥ ꯃꯥꯅꯦ ꯅꯣꯏ ꯏꯝꯐꯥꯜꯗꯗꯤ ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯒꯨꯝ ꯇꯧꯗꯥꯏ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯤꯅꯦ ꯄꯤꯛꯈ꯭ꯔꯖꯥꯠꯅꯦ ꯈꯥꯕ ꯌꯥꯝ ꯏꯪꯅ ꯊꯧ ꯌꯥꯕꯅꯦ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯅꯦ ꯁꯤꯗꯕꯨ ꯊꯧ ꯍꯩꯇ꯭ꯔꯁꯤꯅꯗꯤ ꯅꯪ ꯏꯝꯐꯥꯜꯗ ꯒꯥꯔꯤ ꯀꯃꯥꯏꯅ ꯊꯧꯒꯦ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯗꯨꯗ ꯆꯠꯂꯣ ꯑꯁꯣꯛ ꯆꯠꯂꯣ ꯑꯄꯟꯗꯤ ꯌꯥꯎꯗꯦꯀꯣ ꯑꯩꯁꯨ ꯈꯤꯇꯪ ꯊꯦꯡꯉꯦꯅ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯣꯖꯥ ꯇꯥꯗꯕꯩꯀꯣ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔꯦ ꯑꯥꯎ ꯃꯥꯅꯦ ꯕꯥꯏꯛ ꯊꯧꯕꯒꯤ ꯈꯤꯇꯪ ꯍꯩꯕ ꯋꯥꯠꯂꯤꯅꯦ ꯆꯠꯁꯤꯔꯥ ꯍꯣꯏ ꯕ꯭ꯔꯣ ꯆꯠꯁꯦ ꯑꯣꯖꯥꯒꯤ ꯂꯩꯀꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯑꯥꯎ ꯃꯥꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯊꯣꯡ ꯆꯥꯗꯕ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯔꯦ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯁꯤ ꯄꯥꯏꯕꯤꯔꯛꯑꯒꯦ ꯂꯥꯛꯑꯣ ꯑꯉꯥꯡꯁꯥ ꯅꯪꯅ ꯄꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯄꯥꯎ ꯑꯣꯖꯥ ꯐꯤ ꯉꯥꯛꯇ ꯂꯣꯡꯈꯤꯒꯦꯀꯣ ꯀꯔꯤꯒꯤꯅꯣ ꯅꯐꯝꯗ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯕꯅꯣ ꯌꯥꯔꯦ ꯐꯝ ꯅꯣꯏꯅ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡꯁꯤꯗ ꯂꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯁꯣꯝꯗ ꯀ꯭ꯂꯥꯁ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯣꯖꯥ ꯉꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯄꯤꯔꯤꯌꯗ ꯑꯝꯇ ꯇꯧꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯔꯦ ꯑꯣꯖꯥ ꯅꯣꯏ ꯉꯍꯥꯟꯈꯩ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯁꯦ ꯀꯅꯥꯝꯇ ꯇꯥꯛꯄꯤꯗꯕ꯭ꯔꯥ ꯑꯣꯖꯥ ꯀꯅꯥꯝꯇ ꯇꯥꯛꯇꯦ ꯃꯍꯨꯠꯁꯨ ꯀꯅꯥꯝꯇ ꯆꯪꯕꯤꯗꯕ ꯑꯝꯇ ꯆꯪꯗꯦ ꯑꯁ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯣꯖꯥ ꯐꯖꯅ ꯇꯥꯛꯑꯒꯦꯀꯣ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯅꯁꯥ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯑꯣ ꯑꯗꯨꯗꯤ ꯑꯉꯥꯡꯖꯥ ꯂꯥꯏꯔꯤꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯣꯖꯥ ꯅꯣꯏꯗ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯕꯨ ꯀꯧꯏ ꯈꯪꯗꯦ ꯑꯣꯖꯥ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯑꯗꯨꯕꯨ ꯅꯩꯅꯔꯤꯕ ꯁꯕꯖꯦꯛ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯥꯏꯅ ꯈꯪꯅꯩꯀꯣ चलो ꯉꯁꯤꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛꯁꯦ ꯑꯩꯅ ꯇꯥꯗꯕꯅꯤꯀꯣ ꯑꯣꯖꯥ ꯉꯝꯕꯁꯦ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯄꯣꯊꯥꯕꯒ ꯐꯪꯖꯗ꯭ꯔꯦ ꯍꯥꯏꯕ ꯊꯧꯁꯦ ꯑꯗꯨꯝ ꯆꯤꯜ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯅ ꯃꯔꯣꯝ ꯁꯥꯔꯤꯕ ꯅꯍꯥꯟꯁꯨ ꯑꯩꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯂꯨꯝꯃꯒ ꯌꯦꯡ ꯂꯩꯔꯝꯃꯦ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟꯁꯨꯅꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯀꯇꯥ ꯂꯣꯜꯂꯤꯉꯩꯗꯅꯦ ꯂꯨꯝꯃꯒ ꯌꯦꯡꯉꯝꯕ ꯋꯥꯅꯤꯗ ꯁꯤ ꯑꯣꯖꯥꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯅꯣꯏꯕꯨ ꯍꯣꯝꯋꯥꯔꯛꯀ ꯇꯧꯔꯛꯄ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇ꯭ꯔꯤꯗꯤ ꯑꯣꯖꯥ ꯑꯩꯗꯣ ꯇꯧꯔꯛꯑꯦꯕ ꯑꯗꯨ ꯅꯣꯠꯕꯨꯛꯇꯣ ꯀꯥꯎꯍꯧꯔꯦꯕ ꯅꯣꯏ ꯆꯥꯛ ꯆꯥꯕꯗꯤ ꯀꯥꯎꯕ꯭ꯔꯣ ꯈꯨꯖꯤꯟ ꯈꯨꯌꯥꯁꯨ ꯀꯛꯅꯦ ꯈꯪꯗꯦ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯄ꯭ꯔꯥ ꯑꯣꯖꯥ ꯇꯧꯔꯛꯑꯦ
ꯀꯥꯌꯦꯡꯒꯦ ꯍꯦꯛꯀꯗ꯭ꯔꯪ ꯅꯪ ꯍꯣꯡꯋꯥꯛ ꯇꯧꯕ꯭ꯔꯥ ꯇꯧꯔꯛꯇꯦ ꯑꯣꯖꯥ ꯍꯣꯡꯋꯥꯛꯅ ꯃꯔꯣꯜ ꯑꯃ ꯇꯧꯅꯤ ꯈꯪꯗ꯭ꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯅ ꯃꯔꯣꯜ ꯑꯃ ꯅꯥꯏꯗ꯭ꯔꯤꯕ ꯅꯆꯝ ꯅꯅꯥꯗꯨ ꯃꯣꯏꯗꯧꯅ ꯅꯥꯟꯅ ꯍꯥꯠꯄ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯅꯤꯅ ꯐꯝꯃꯣ ꯌꯥꯔꯦ ꯑꯩꯅ ꯉꯁꯤ ꯇꯥꯛꯀꯗꯧꯔꯤꯕ ꯄꯔꯥꯁꯦ ꯁꯤꯁꯨꯅꯦ ꯃꯤꯡꯒꯧ ꯊꯒꯧꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯀꯣ ꯈꯪꯉꯕ ꯄꯔꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅꯅꯦ ꯃꯩꯇꯩꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯃꯍꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯔꯤꯅꯣ ꯀꯔꯤꯅꯣ 이식 ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯌꯨꯗꯨꯔꯥ ꯅꯠꯇꯗꯤ 유두ꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠꯇꯥꯐꯥꯎ ꯌꯨꯗ ꯆꯥꯔꯒ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯌꯨꯅ ꯆꯥꯔꯒ ꯁꯤꯈꯤꯕ ꯉꯥꯛꯇꯅꯦ ꯅꯪ ꯁꯨꯡꯉꯟꯇꯥꯅ ꯁꯤꯔꯒ ꯅꯆꯥ ꯑꯍꯨꯝꯁꯤꯒ ꯄꯣꯛꯇ꯭ꯔꯤꯕꯁꯤꯒ ꯑꯩꯗꯤ ꯀꯃꯥꯏꯅ ꯊꯥꯛꯑꯣ ꯍꯥꯏꯅꯣ ꯃꯈꯥ ꯊꯪꯕꯒꯤ ꯄꯛꯆꯥꯎꯗꯨꯒ ꯂꯩꯃꯤꯟꯅꯔꯁꯨ ꯃꯥꯁꯨ ꯅꯨꯄꯤ ꯉꯟꯇꯥ ꯀꯥꯏꯅꯈ꯭ꯔꯦꯗꯅ ꯃꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯂꯩꯔꯨꯔꯣ ꯃꯥꯒ ꯄꯛꯆꯥꯎꯗ ꯅꯨꯡꯁꯤꯔꯗꯤ ꯄꯛꯆꯥꯎꯗ ꯍꯥꯟꯅ ꯂꯩꯔꯣꯏꯗ꯭ꯔꯣ ꯆꯥꯗꯕꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯆꯥꯗꯕꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯆꯥꯎ ꯍꯥꯏꯕꯅꯦ ꯆꯥꯎ ꯍꯥꯏꯕ ꯆꯥꯔꯣꯁꯦ ꯆꯥꯔꯣ ꯍꯥꯏꯕꯅꯦ ꯆꯥꯎ ꯌꯥꯝ ꯊꯨꯅ ꯆꯥꯎ ꯅꯣꯏ ꯃꯥꯅ ꯅꯣꯏ ꯕꯥꯗ ꯂꯐꯣꯏꯂꯁꯤ ꯁꯦ ꯑꯃꯨꯛꯀ ꯆꯥꯁꯤꯜꯂꯣ ꯍꯥꯏꯕ ꯁꯤ ꯅꯨꯄꯤꯁꯤꯗꯤ 이쪽으로 따가드비 하지. 세, 아무까 쏘자. 시 자러 해봐. 시 자리나 자는 거 보고 해봐. 하. 자는 거 보고 해봐. 아도 네 뭐가 곡질러 오더라. 호이 콜럭게. 나 사이드게도 많이 ଜ୍ଞ안 다오더나 낭수아. 낭디 사이드 할 곳은 어때? ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯐꯔꯦꯁꯦ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯤ ꯊꯝꯃꯦꯀꯣ ꯃꯣꯔꯅꯤꯡ ꯀꯩꯅꯣ ꯃꯥꯅ ꯐꯝꯃꯤꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯐꯝꯃꯤꯗꯤ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯏ ꯃꯥꯏ ꯃꯤꯡ ꯀꯩ ꯀꯧꯏ ꯅꯍꯥꯟꯒꯤ ꯀ꯭ꯂꯥꯁꯇꯁꯨ ꯎꯗꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁ꯭ꯄꯦꯛ ꯎꯞꯄꯤꯁꯤꯅ 이마 바바나 클래스도 스펙 우빠 해브라 시 행게네 우빠야 되고 자 마디 맘이 우더버네 마이 맘ing 릴리까 까오에 hojik changam mi dukanano akhoy jane lilika nang ngasai ojana wa hangbada khumri kaigino khumu yadro 야래 파모 아티나 asai magi mamingdo kariba lilika haib natro madi ngange ude madi kai deno akhoy manakta leibane madi ke dongai de school karaino kui jingarang da karakpane lika nang asai oja nang ang muta sauba yade ko saude oja na khang de begini ko adudi lairik tak na batorisi ko ichan akhoy sanau sila o talli kaigi nei padu yunga ga le aduna khoi gije kaishu taude ngonda luna dum tawi aingonda achapot ahawuso dum pijai nupina jangbada free hai aduna khoi mamana jangba yade handa pok turi bangang sisu nupi oita di noi pabana hadokani hai hatoi kaisu baba 하오네 사토비야 나 씨가 나 나오는 비가디 abogoi chakhi 뭐이게 게 해내노네 moina handak polok toriba angang si nupi odi pabana hadokani hai
ꯑꯁꯦꯡꯕꯩ ꯍꯥꯠꯇꯣꯛꯇꯣꯏꯔꯣ? ꯍꯥꯠꯂꯣꯏꯗ ꯄꯥꯕꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯕꯨꯡ ꯑꯃ ꯄꯥꯝꯕ ꯑꯗꯨꯒꯤ ꯄꯥꯕꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ Leka, nang saya jana kay kita lagpa. Eh. Mama. Mama ito biragay yani. Bema, imungdagine, noi ozagine, mora amta lawthokso. Mama, ay suwari imta mama ga sana gitaw bane. Hoi. Yari. Bema, lao, sida lao. Ako'y lilikase. Ay nga sa school da tingnarak bane. Lao, sida pa mo lao. Mahag se, isa'y siyam haye. Aduga, lairik siyam haye rin ba? Adubo mama mase. Ako'y school sida thardi, makakitang jana bawat kani ba mama? Ado di kaday da tamhan gani bunga. Magi din mama, blind school da thagadabne. Blind school haibadi? Makoy gumba ama mangal fajana ubu phangjadraba angangsing school ni mama. Oh, ima hoy di kaimta khangdi. Hore ne mama du laaga tamge koi bunga. Hoy mama. Ratina, sasilo. Mama, ay mo chalugi ke. Chalo. Ratina. Tauri siyamune. Ma. Kaidore bunga. Ha. Kaidore ge haibane. Hai kaidore ma. Uzalamen masiga kai wari sanarmino. O nasanu pisigi ne. Blind school da thamje no wari sanarami ba. Wathi warimnida. Natro lilika. Wathi warim natro. Ma. Ako'y nongdambise naha oirina. Sahi am naurina. Uzasina na. Ako'y lilikazi ichanupise. Luna toksinaraga na khudong sa lawli toiba. Hey, nang na kari khangge. Ima kem khangoi. Nang na kari khangge ba. Nongamle numitabo saisu umparaga mangonda lega ima kai khangoi. Ako'y khawang saline. Nate, nang na ngang dubu imawo sina taraga kari ai do no. Asimuni ne ima yaise. Thodo wathok tholokdringaida imada hanna moina khanbai wani ni mungsida. Sibu kai kai. Hey, nang changro haiba. Nang changro haibane. Changro haibane. Nang changro haiba. Nang ne, nang hey. Changro haibane ne. Hey, nang de sijagro ne. Musi garaga ai pila damne ai. Napi asamsingdo kakthakhradi dum yanida. Hoi za hanaki school sports se principal swai to se yarabanina sida dum taraso ja. Napi asamsingdo akoina kakthodi. Hoi phare ja. Ai chu principal gi manakta am chem da pi ro ja. Oja. Ai oja to wam tau do kina kalamane. Kai wano oja. Ako'y lilikado. Ay ngan class sangbada thengni. Ay di masi blind ne khangudaba. Class mnong da mana speak upaga tawduda sunglass upsambado. Adai di khangdadana thina ngang thoraba. Ay khona tangda kyam nungai rakti oja. Moi gi mung munung moi ma pa do kamai tawgi oja. Moi mung se yamna warabne. Akhoi su phibam di chade ko adu akhoi di heleba. Mapa ne hairo nahan HIV positive oiraga sigrabne. Kamai to jana oja de nahan narena hospital bukhalubuda kapada HIV positive oikivne. Moi mama di naha oiri. Ado lilikai mapa sigibduda mabok tu paralyzed oira dum legre. Aduga nahan nang akhoi sida ahan balapado aduda thengaina khiba nupado masam sangdo guli chabne ngosinabne madui nupado aduna mai ba chawne ba lilika gi mado
ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯒꯨꯝꯕꯗ ꯊꯥꯖꯟꯕꯤꯔꯗꯤ ꯌꯥꯝ ꯐꯒꯗꯕꯅꯤꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕꯗꯨꯗꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯗꯨꯕꯨꯅꯦ ꯑꯣꯖꯥ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯝꯇꯪ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯨ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯗꯨꯁꯨ ꯐꯖꯅ ꯆꯪꯕ ꯉꯝꯗ꯭ꯔꯤꯅꯤꯅꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯀꯩꯀꯩ ꯉꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯝꯗꯅ ꯂꯩꯕꯅꯦ ꯆꯪꯉꯨꯔꯨꯅꯨꯗ ꯑꯣꯖꯥ ꯑꯣꯖꯥꯁꯨ ꯌꯥꯝ ꯐꯠꯇꯅ ꯅꯤꯡꯈꯤꯅꯤ ꯂꯩꯀꯥꯏꯁꯤꯡꯗꯨꯅ ꯃꯌꯥꯝ ꯄꯨꯟ ꯂꯩꯕꯤꯔꯝꯃꯦꯅ ꯑꯥꯎ ꯑꯣꯖꯥ ꯑꯣꯖꯥ ꯉꯝꯕꯗꯤ ꯌꯥꯎꯕꯗꯤ ꯑꯣꯖꯥ ꯉꯝꯕ ꯀ꯭ꯂꯥꯁ ꯇꯧꯍꯧꯔꯤꯕꯅꯦ ꯑꯣꯖꯥ ꯑꯣ ꯃꯦꯗꯥꯝꯁꯨ ꯎꯗꯦꯅ ꯑꯣꯖꯥ ꯃꯦꯗꯥꯝꯗꯤ ꯉꯁꯤ ꯃꯆꯥꯒꯤ ꯊꯕꯛ ꯂꯩꯌꯦꯅ ꯂꯥꯛꯇ꯭ꯔꯦ ꯉꯔꯥꯡꯗ ꯉꯁꯤꯗꯤ ꯄꯨꯟꯅ ꯄ꯭ꯔꯖꯦꯟ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯕꯤꯔꯛꯑꯣ ꯑꯣꯖꯥ ꯑꯣꯖꯥ ꯃꯌꯥꯝ ꯌꯧꯕꯤꯔꯝꯃꯦꯗꯅ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯂꯥꯛꯑꯒ ꯍꯧꯁꯦ ꯍꯥꯏꯅ ꯉꯥꯏꯅꯔꯤꯅꯤ ꯑꯗꯨ ꯑꯣꯖꯥꯁꯤꯡꯁꯨ ꯁꯨꯔꯕꯅꯤ나 ꯃꯤꯇꯤꯡꯁꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯑꯩꯅ ꯉꯁꯤ ꯁ꯭ꯇꯥꯐ ꯃꯤꯇꯤꯡ ꯀꯧꯖꯔꯤꯕꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯝꯗꯧꯅ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯂꯧꯖꯒꯦ ꯍꯥꯏꯅ ꯀꯧꯖꯕꯅꯤ ꯑꯣꯖꯥꯁꯤꯡꯅ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯇ ꯐꯣꯡꯗꯣꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯃꯑꯣꯡ ꯑꯃꯗ ꯇꯥꯗ꯭ꯔꯦ ꯑꯣꯖꯥꯁꯤꯡꯅ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯐꯒꯗꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯅꯕ ꯇꯧꯁꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯆꯨꯝꯅ ꯋꯥꯐꯝꯅꯤ ꯑꯩꯁꯨ ꯑꯣꯖꯥꯗ ꯑꯝꯇ ꯐꯣꯡꯗꯣꯛꯆꯒꯦꯅ ꯈꯟꯖꯔꯝꯃꯤꯕꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯈꯔ ꯋꯥꯈꯜꯗꯤ ꯇꯥꯍꯟꯕ ꯄꯥꯝꯃꯦ ꯁ꯭ꯀꯨꯜꯁꯤꯗ ꯉꯍꯥꯟꯁꯨ ꯈꯔ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒ ꯃꯆꯥꯁꯤꯡ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ ꯈꯔ ꯐꯖ ꯐꯥꯠꯇꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯄꯦꯔꯦꯟꯁꯁꯤꯡ ꯌꯥꯎꯔꯒ ꯃꯤꯇꯤꯡ ꯑꯃꯗꯤ ꯀꯧꯅꯤꯡꯉꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯇꯧꯔꯒꯁꯨ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯥꯟꯅꯐꯝ ꯈꯪꯒꯗꯕ ꯃꯥꯟꯗꯦꯗ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯁ꯭ꯀꯨꯜꯅꯦ ꯑꯉꯥꯡ ꯐꯪꯉꯦ ꯌꯥꯝꯗꯦ ꯂꯩꯔꯤꯕ ꯈꯔꯁꯤꯁꯨ ꯑꯄꯪ ꯉꯥꯛꯇ ꯑꯗꯨꯅꯅꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯤꯙꯔꯛꯂꯤꯕꯁꯦ ꯑꯁ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯑꯣꯖꯥ ꯊꯔꯣꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯋꯥꯐꯝꯗ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯐꯦꯁꯤꯂꯤꯇꯤ ꯌꯥꯝ ꯐꯪꯕ ꯅꯠꯇꯦ ꯑꯗꯨ ꯃꯣꯏꯁꯨ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯌꯥꯝ ꯄꯥꯛꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯁꯨ ꯒꯣꯔꯃꯦꯟꯅ ꯊꯥꯔꯛꯄ ꯐꯦꯁꯤꯂꯤꯇꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ ꯑꯣꯖꯥ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯣꯖꯥ ꯉꯝꯕꯒꯤꯁꯨ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯩ ꯑꯣꯖꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯑꯩꯅ ꯍꯥꯟꯅ ꯄꯨꯔꯨꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗꯣ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯦ ꯑꯣꯖꯥ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯃꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯁꯦ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯑꯩ ꯒꯥꯔꯖꯤꯌꯟꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯁꯨ ꯇꯥꯏꯅꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯇꯥꯏꯅꯅꯤꯡꯗꯦ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯣꯖꯥ ꯒꯥꯔꯖꯤꯌꯟꯁꯤꯡꯒꯤꯁꯨ ꯃꯊꯧ ꯇꯥꯏ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤꯁꯨ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯀꯗꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅꯤ ꯑꯣꯖꯥ ꯉꯝꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯁ꯭ꯀꯨꯜꯁꯤꯗ ꯍꯦꯗꯃꯥꯁꯇꯔ ꯑꯣꯏꯅ ꯄꯨꯖꯔꯛꯄꯁꯦ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯗ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯑꯣꯖꯥ
kilan bau yelagle punshi sintha panglurasi punshi sintha panglurasi hauro hauro ilungale tham u lên idana ka lên mây sa mayok nana tham u lên idana ka lên mây sa mayok nana ai hit mình sel kham du na hon khi bagayadi ai hing se khang du na hon khi bagayadi thagi leiba ka khare mangal grahayo khare o thagi leiba ka khare mangal grahayo khare o mahairo tungi yumbire kungi lai thau ai na vai nang mi thoi mi hiền ma phaba yai phaba pun shivanu sang ti biram moidara shina nalau khada hana hana matabu punim zare giri line thau akiba pumba thadoglo atanba loina manghan kharo lairigama da thamduna akiba pumba thadoglo atanba loina manghan kharo lairigna mangda thamduna achetwa wasaka loina na iro paro naina ro anima pandam do yaudri pa anima pandam do yaudri pa hauro hauro ilungale hauro o mahairo tungi yumbire charoite tu khong lagle kwakilan bawe lagle charoite tu khong lagle kwakilan bawe lagle punsi sintha panglurasi punsi sintha panglurasi hauro hauro ilungale hauro hauro ilungale
ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ. ꯂꯤꯂꯤꯀꯥ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ? ꯑꯣꯖꯥ. 이마. 나대. 슬로이 몰랬나? 그시 떡들봐. 베마. 그시 떡되다. 난 ngasi 스쿨 락때도 깨더래. 오자, ngasi도 마 masa khara nungaitraba. Aduna chathandraban. 릴리카기 말아. Mani. ꯌꯥꯝ ꯐꯔꯦ ꯅꯪ ꯊꯦꯡꯅꯕ ꯑꯩ ꯉꯍꯥꯟ ꯂꯤꯂꯤꯀꯥꯁꯦ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯟꯁꯦꯅ ꯃꯃꯥꯗꯁꯨ ꯍꯥꯏꯔꯝꯕꯅꯦ ꯃꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯣ 이마나 ꯄꯥꯎ ꯂꯣꯏꯅ ꯍꯥꯏꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯀꯅꯥꯗ ꯀꯗꯥꯏꯗ ꯇꯝꯍꯟꯗꯣꯏꯅꯣ ꯑꯝꯇꯁꯨ ꯈꯪꯗꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯗꯨꯗꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯗ ꯑꯗꯨꯒꯤꯗꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯕꯨ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯂꯕ꯭ꯔꯥ ꯄꯣꯛꯂꯛꯄꯗꯩꯅꯤ ꯗꯣꯛꯇꯔꯗꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄ ꯗꯣꯛꯇꯔꯗꯕꯨꯗꯤ ꯌꯦꯡꯉꯨꯔꯦ ꯑꯁꯣꯝ ꯃꯄꯥꯟꯗ ꯑꯔꯥꯞꯄꯗꯗꯤ ꯑꯝꯇ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯥꯏ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯃ ꯂꯩ ꯑꯗꯨꯗ ꯇꯥꯟꯅꯁꯤ ꯂꯤꯂꯤꯀꯥ ꯐꯖꯅ ꯁꯥꯟꯅꯧꯀꯣ ꯍꯣꯔꯦꯟꯅꯦ ꯑꯣꯖꯥꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯅꯤ ꯆꯠꯂꯨꯈꯤꯒꯦ ꯂꯥꯛꯑꯣꯁꯦ ꯁꯦꯁꯦ ꯁꯤꯗ ꯐꯝꯃꯣꯁꯦ ꯔꯦꯇꯤꯅꯥꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯒꯦ ꯇꯧꯔꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏꯔꯥ ꯇꯝꯃꯣꯏꯗꯣꯏꯔꯥꯁꯨ ꯈꯪꯗꯦ ꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯦꯅꯦ ꯆꯥꯛꯇꯤ ꯂꯣꯏꯔꯝꯃꯕꯣ ꯂꯣꯏꯔꯝꯃꯕꯅꯦ ꯆꯥꯛꯇꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯥꯗ ꯑꯃꯨꯛ ꯐꯝꯗꯅ ꯋꯥꯔꯤ ꯑꯃ ꯉꯥꯡꯗꯅ ꯂꯩꯔꯦ ꯑꯩꯅ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯕꯅꯦꯕ 스쿨 잘한다시다 시동 사는데는 레이바 나 빠는 댕원데 와 티자도이네 랑어 하고로 하이 이비마 앙앙도 이런저나 부비우네 오보라티나 시카자 김노 마수네 스쿨 짜까다브니나 부그리바 낭수 스쿨 짜까다브니 짱어짱 ꯑꯉꯥꯡꯗꯣ ꯇꯞꯅ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ 시기 뭉시다 이나 짱가노 하이버네바 낭 스쿨 작가니제 나 사는 강드로 아이나 농아바다 이놈이 따바 호텔 호나바다 영신바 상드래 나 빠네나 따이지나 스쿨 작가니나 앙앙이나 미나나 가이나 속나 참나닝들바 이모시다 한잔 짱가가 좀 찾나니바 한네드나 말레이시나 머로마 세까우 마짜누 빠네나 레이시주 굴리 잡아 마마우 누피네나 레이시주 포지티브네나 라이카이나 와와 라우래 아두가 뽀뽀다기 소냐라 방앙시고 로이나라가 까리 파도리게 야래봐 미네 따라 누아래봐 까리기 누아이따바노 노예니네 스쿨 작가자부다 짝크로죠 짱그로 이몽다 아이 탄다네 농아이나 레자 호라게 아이 눅시라이야 아무튼 가이코 ngasi디 이네가 와리임다 사시 까이 와리노 이네 이베마 앙앙 마센 사나바다네 아도금보 콘도 타바 홍나데고 까이로 레까이싱시나 따라가 아이코기 이몽보 미나 까리니 하이나 키다게 까리노 이네나 하이비리두보 사나리바 와리세 아이코이 몽기네 이네호 이몽기 나티예 이짜 와락자바네 아이디 호이 나코이 이몽기부디 와리니 아도다 아이코이 이몽다 어와바 따리바세 나코이 이몽다수 토오이 하이니가 레이따바니고 눅시레이 호 아두구마도 코이 이몽다디 송톡 토아로예 타박 나가 할락바기 마로마 와바네 꼬나 강나라시네 타박 나가 와바가 아이 눅시레이야 눅시레이 와나 마로마 강나바 ngai khôn he nang bo ngai kho hai ba nó bong nó em tâm ghê cái đâu rồi sẽ cả khẩu nó cái đâu rồi là đâu lệ anh nó bên cái thằng mà thay hay đó cái lệ hàng này thằng con aseng bar hai ri ja aseng mày nè hàng đấy con này la ima ga wari sa sila đôi mà phom anh thằng bốc chấp đó cái mà chăm lấy biểu ba anh mà làm gì mà mang đi cái ba lấy gì ado ahan badi lấy gì hara kanu ko
ꯁꯦꯀꯦꯟ ꯍꯦꯟꯗ ꯑꯣꯏꯅ ꯂꯩꯔꯁꯤꯀꯣ ꯀꯩꯗꯧꯕꯩ ꯁꯦꯀꯦꯟ ꯍꯦꯟꯅꯣ ꯑꯩ ꯏꯀꯥꯏꯌꯦꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯥꯡꯗ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅꯅꯦ ꯑꯐ ꯑꯐꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯁꯦꯕ ꯇꯜꯂꯦꯕ ꯏꯃꯥ ꯁꯦꯀꯦꯟ ꯍꯦꯟ ꯊꯧꯕꯗ ꯏꯀꯥꯏꯌꯦꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯥꯡꯗ ꯑꯩꯗꯤ ꯑꯍꯟꯕ ꯂꯩꯗ꯭ꯔꯗꯤ ꯏꯃꯥ ꯑꯩꯗꯤ ꯐꯧꯗꯤ ꯂꯣꯏ ꯇꯥꯏꯊꯣꯛꯀꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨ ꯌꯥꯗꯦ ꯌꯦꯡꯉꯣ ꯏꯃꯥꯒꯤ ꯂꯤꯛꯁꯦ ꯀꯥꯏꯊꯣꯛꯑꯒ ꯏꯆꯥꯒꯤ ꯒꯥꯔꯤꯗꯨ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯦꯕ ꯏꯃꯥ ꯑꯩ ꯏꯀꯥꯏꯌꯦꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯥꯡꯗ ꯑꯗꯨꯗꯤꯅꯦ ꯊꯕꯛ ꯇꯧꯔꯃꯤꯅꯅꯦ ꯅꯁꯝ ꯅꯅꯥꯒꯁꯦ ꯀꯛꯊꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯀꯛꯀꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯁ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪꯅ ꯊꯕꯛ ꯇꯧꯔꯃꯤꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯏꯃꯥꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯗꯣꯏꯅꯤ ꯁꯤꯃ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤ ꯑꯁꯤꯗ ꯍꯥꯏ ꯂꯩꯔꯗꯧꯅꯤ ꯂꯩꯗꯦ ꯍꯥꯏꯔꯣꯏ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯂꯩꯗꯦ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯃꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧ ꯊꯕꯛ ꯐꯪꯉꯦ ꯍꯥꯏꯔꯣ ꯅꯪ ꯇꯥꯆꯧꯁꯤ ꯊꯕꯛ ꯐꯪꯉꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯣ ꯏꯃꯥꯅ ꯂꯤꯛꯀ ꯊꯥꯡꯒꯠꯇꯅ ꯇꯧꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯅꯪ ꯇꯥꯆꯧ ꯊꯕꯛ ꯐꯪꯉꯗꯤꯅꯦ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯌꯣꯌꯦ ꯑꯗꯣ ꯏꯃꯥꯅꯅꯦ ꯏꯃꯥꯏ ꯂꯤꯛꯁꯦ ꯀꯥꯏꯊꯣꯛꯑꯒ ꯂꯩꯅꯤ ꯍꯥꯏꯕ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛꯁꯦ ꯁꯥꯏꯀꯜꯁꯦ ꯊꯧꯗꯅ ꯆꯠꯂꯤꯁꯦ ꯏꯃꯥꯅ ꯅꯣꯡꯃꯗ ꯒꯥꯔꯤ ꯂꯩꯁꯤꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯗꯤ ꯂꯩꯗꯣꯏꯒꯤ ꯏꯁꯦ ꯅꯪ ꯇꯥꯆꯧꯒꯤ ꯃꯑꯣꯡ ꯑꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯑꯗꯣ ꯏꯃꯥꯅꯅꯦ ꯒꯥꯔꯤ ꯂꯩꯕꯤꯔꯤꯕ ꯇꯥꯆꯧꯅ ꯅꯠꯇꯦ ꯍꯌꯦꯡ ꯀꯣꯟꯗꯣꯏꯁꯦ ꯏꯃꯥꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯌꯥꯗꯕ ꯁꯥꯏꯀꯜꯗ ꯊꯧꯗꯅ ꯆꯠꯂꯤꯕ ꯅꯆꯥ ꯑꯩꯅꯅꯦ ꯍꯌꯦꯡ ꯀꯣꯟꯗꯣꯏꯁꯦ ꯈꯪꯉꯕ ꯑꯗꯣ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯊꯤꯌꯨ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯊꯦꯡꯉꯦꯕ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯏꯃꯥ ꯏꯄꯦꯝꯃ ꯆꯥꯛ ꯌꯥꯝ ꯆꯥꯃꯟꯗꯅ ꯄꯨꯛꯀꯥꯁꯦ ꯄꯤꯛꯀꯦ ꯊꯜꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯩ ꯕꯦꯝꯃꯣ ꯍꯩ ꯏꯃꯥ ꯂꯥꯛꯑꯦ ꯇꯥꯔꯕꯣ ꯇꯥꯏꯌꯦ ꯏꯃꯥ ꯁꯦ ꯑꯆꯥꯄꯣꯠꯀꯥꯁꯦ ꯂꯧꯁꯜꯂꯨꯁꯦ ꯏꯃꯥꯗꯤꯅꯦ ꯆꯥꯃꯟꯗꯅꯅꯦ ꯄꯨꯛꯀꯥꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯃꯣꯏꯒꯤ ꯁꯣꯏꯁꯇꯤꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯁꯣꯟꯈ꯭ꯔꯦꯗꯀꯣ ꯆꯥꯛ ꯏꯟꯁꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯈ꯭ꯔꯤꯕ ꯍꯥꯎꯈ꯭ꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯁꯣꯏꯁꯇꯤꯒꯤ ꯆꯥꯎꯅ ꯁꯣꯟꯗꯣꯔꯤꯕꯅꯤ ꯏꯁꯨꯒꯗꯣ ꯑꯩꯅ ꯃꯃꯤꯡ ꯊꯣꯟꯗꯣꯔꯤꯕꯅꯤ ꯁꯅꯥꯃꯇꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯆꯪꯉꯣ ꯐꯗꯤ ꯁꯥꯄꯣꯟꯁꯨ ꯄꯨꯔꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯨꯡꯗꯝꯕꯤ ꯐꯗꯤ ꯁꯥꯄꯣꯟ ꯑꯝꯇ ꯄꯨꯔꯛꯑꯣ ꯍꯦ ꯁꯦ ꯌꯥꯔꯦ ꯀꯔꯥꯏꯗꯩꯅꯣ ꯑꯗꯨꯅ ꯏꯃꯥꯗꯣ ꯉꯁꯥꯏ ꯃꯤꯒꯤ ꯏꯄꯥꯟ ꯊꯥꯕ ꯆꯠꯂꯨꯏꯌꯦ ꯑꯗꯨꯗ ꯐꯪꯉꯛꯄꯅꯦ ꯃꯣꯏꯒꯤ ꯏꯄꯥꯟ ꯊꯥꯕꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯍꯧꯋꯦꯌꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯎꯅ ꯇꯧꯕꯤꯅꯤꯌꯦ ꯏꯃꯥꯅ ꯃꯁꯨꯒꯤ ꯃꯤꯡꯒ ꯂꯣꯏ ꯊꯣꯟꯈ꯭ꯔꯦ ꯏꯃꯥꯅ ꯀꯩ ꯃꯤꯡ ꯊꯣꯜꯂꯤꯕ ꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝ ꯀꯩꯅꯣ ꯆꯤꯡꯉꯤꯗꯨꯕꯣ ꯏꯃꯥꯅ ꯀꯩ ꯃꯤꯡ ꯊꯣꯜꯂꯤꯅꯣꯕ ꯁꯅꯥꯃꯇꯨꯝ ꯀꯧꯅꯤꯌꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯄꯣꯛꯑꯗꯤ ꯁꯅꯥꯃꯇꯨꯝꯗꯨꯗꯤ ꯌꯥꯔꯣꯏ ꯑꯁ ꯏꯀꯥꯏꯗꯦꯍꯦ ꯅꯪꯁꯤꯗꯤ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯕꯩꯗꯤ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯑꯗꯤ ꯀꯩ ꯊꯣꯟꯗꯣꯏꯅꯣ ꯃꯃꯥ ꯃꯁꯛ ꯐꯖꯕꯅꯤꯅꯅꯦ ꯍꯌꯦꯡ ꯏꯆꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯅꯤ ꯑꯗꯨꯅ ꯂꯩ ꯃꯃꯤꯡ ꯐꯖꯕ ꯑꯃꯒꯤ ꯃꯃꯤꯡ ꯊꯣꯟꯗꯣꯏꯅꯤ ꯇꯥꯇꯣꯟ ꯂꯩ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ ꯀꯩꯗꯧꯕꯩ ꯐꯔꯣꯏꯗꯣꯏꯅꯣ ꯁꯤꯔꯣꯏ ꯂꯤꯂꯤꯗꯣ ꯐꯖꯗ꯭ꯔꯣ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯗꯣꯏꯅꯤ ꯏꯆꯥꯗꯤ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯦ ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯈꯣꯡ ꯈꯨꯠꯀ ꯑꯝꯇ ꯍꯥꯝꯃꯣꯏꯗ ꯑꯩ ꯇꯥꯇꯣꯟꯁꯦ ꯑꯁꯦꯡꯀꯤ ꯑꯣꯏꯅ ꯁꯥꯎꯔ ꯃꯥꯜꯂꯦ नुशीगी
फाउरे पंथुंगी मयेक सेंगलदुना लेंग्रबा सक्तमदो उडलनी मतम कुइना ngairapado Pukling se tap thao yaadare Nushigi khudo utuna चेतना लेबलीबा लिंग्रवा चिंजामनी आई हाक से खोंफम चेतना लेबलीबा लिंग्रवा चिंजामनी आई हाक से पामुबी चिंगलो यिंगजदुना पुंसीगी सिंथा पांगजगे 이마, 이마, ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯇꯧꯏꯗꯨꯕꯣ? 이마, 농담비디, ꯆꯥꯛ 이싱 ꯆꯥꯔꯕꯣ 이마? ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦꯗ. ꯀꯩꯗꯧꯔꯒꯦ ꯃꯤꯃ? ꯅꯃꯧꯒ ꯑꯃꯨꯛ ꯈꯟꯅꯔꯤꯔꯣ?
ꯈꯠꯅꯗꯦ ꯈꯠꯅꯗꯦ ꯂꯩꯀꯥꯏꯒꯤ ꯁꯦꯡꯒꯥꯏꯒꯤ ꯁꯦꯟ ꯅꯪꯅ ꯄꯤꯔꯝꯕ ꯁꯦꯟꯗꯣ ꯄꯨꯔ ꯆꯠꯈ꯭ꯔꯦꯗꯅ ꯃꯨꯟꯅ ꯐꯖꯅ ꯑꯝꯇ ꯌꯦꯡꯉꯨꯗ ꯏꯃꯥ ꯊꯝꯃ ꯃꯨꯟꯅꯔꯝꯕꯁꯨ ꯌꯥꯏ ꯌꯦꯡꯉꯦ 이미치는 우호라봐 뿌려서 그래 nga랑들 라이브 먹었이 다 그러가 까리노 하이도리세 따돈수 할라봐 할래 이마 짝시 사링아도 분나 사토하오라세 미마 이마 짝가 싸닝데다 이사 얌 농아이때 이마 ꯂꯩꯀꯥꯏꯒꯤ ꯁꯦꯟꯈꯥꯏꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯤꯡꯗꯣꯛꯅꯕ ꯇꯧꯔꯒꯦꯕ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯇꯨ ꯏꯃꯥ ꯅꯃꯧꯅ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯏꯃꯥ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯕ 마 ꯑꯩ ꯉꯔꯥꯡ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯣ 까리노 낭는 농 안바가 센 nga랑주 셀 러봐 ngasi주 셀 러봐 까다이데 삐도이 놈이 아이보 ꯀꯩꯅꯣ ꯏꯃꯥ ꯉꯥꯡꯉꯤꯗꯨꯕꯣ 까리노미 낭는 ꯉꯥꯡ이도 ꯀꯩꯅꯣ ꯏꯃꯥ ꯉꯥꯡꯉꯤꯁꯦ 이마다 이나 셀리드나 까나다 뉴스 와이노 낭나 뭉띠기 니리시 까리기노 하이바 까리노 뭉띠기 니브로 이보 이마다 뭉띠 니리도디 영어 이나다기 사나 릭까마 시자럼바도 아마탈 라이트레다나 가왕 따라가 이마 뭉띠기 러바 얌나 옥샤나 마니 어이 낭나 혼혼 뿌드나 이뭉지 아마탈 라이트레 강아봐 아이 ngaraang 셀도 비로 라이트 하이바 영어 나나우누 빠지나 ngasi mga taruk ni sure laihau na kunna leiriba ado nang na kaita khangdine ai mung ning gi warisi mai taning de bai ai taning de bai masaya ai ngona provoke sai kai no ngang si kai no ai kai dai khoi dok chok le da nang ama popo sidine malem se lum na ba popo lum de lum mo ai khang de ai sel biro laiti hai sine ai na laiti ma ingonje tang khai ma yon thok bangam drabeng ai to bangam me ai sai sai bangam drabeng hey masaya nang da sigro ne masih sigro je siu ya de ne bima nang hala abo hai nang bo doctor saluraga karino nang ne ison chonda da leiri du bo doctor na kari hara age ba ha kumo ima da kumo ba kaidaurage nang na doctor chatlaga ungna leiri sibo ha 이마 따돈도 포지티브 오일 kari heba hey sorry bungo ay bukaran tu na longsin biro ka ba ba ibu nga ibu nga ibu nga ibiba ibu nga kaino tauri sibo ay manglo haro kaino tauri sibo 따돈 상곰새 덕질로 안강디 이마는 뻔마가 부토키에 능담비 이마세 ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯅꯪ 이마는 ꯉꯥꯡꯕꯗ ꯈꯨꯝꯒꯅꯨꯀꯣ ꯍꯣꯏ 능담비 ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ 찐디에 그대로게 따돈 ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯐꯝꯈꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯀꯣ ꯅꯣꯡꯗꯝꯕꯤ ꯀꯩꯅꯣ 따돈 ꯉꯥꯡꯉꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯣ ꯁꯦ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯁꯦ ꯁꯪꯒꯣꯝꯁꯦ ꯊꯛꯆꯜꯂꯣꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ 이도 갚람드라바디 ngasi ainu oiriba fibamse oiramloiko nungdambe mara laijadrabi nangbusu miyamgi minungna fam oire 따돈
ꯅꯪ ꯌꯥꯝ ꯈꯟꯖꯜꯂꯅꯣꯕ ꯁꯦ ꯐꯖꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣꯕ ꯑꯩꯁꯤ ꯃꯄꯥꯝ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯦꯀꯣ ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯌꯦꯡ ꯏꯆꯥꯒꯤ ꯆꯥꯛꯎꯝꯕꯗ 이차기 만나다 사나마따라 마따 야우던 레이베도 마빠 예행방음 로에 농담비 제 아이게 시행부 후망후만은 사바 굳없네 난기다막 비게 칸두나 asuk kuibase aina tamlakpane cheksina thamuko ngasidi aigi asengbu humang malse nangaigi jada thunbirase kudopse nang matam chupada kaithokonu kunung nambe ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯑꯩꯒꯤ ꯁꯅꯥꯗꯣ ꯌꯥꯝ ꯀꯟꯅ ꯆꯤꯡꯉꯤ ꯑꯩ ꯀꯌꯥꯝ ꯅꯥꯏ ꯈꯪꯕ꯭ꯔꯥ ꯃꯃꯥ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯃꯃꯥ ꯄꯤꯖꯗꯣꯏꯅꯤ ꯃꯃꯥꯅ ꯂꯩꯕꯤꯗꯣꯏꯅꯤ